Lionel Messi na India da lakiba matamda India da khwaidigi chauna mayok nadiba problem haibadi VIP culture management haitaba civic sense watpa kaya amma expose to hanki football gi taibangda laipokni haibada haimanba thoknaroidaba Messi na Kolkata da lakpa matamda mahakna football bu nungsiba leibak ama uba phanglagani haiduna khalame adubu aikhoigi leibak India gi masak asi mismanagement overcrowding amasung miyam gi irang tholakpadu oina uhanki thorom pangthokpham aduda security gi matangda lan uhanki lupa lising mari dagina lising tara fawo piba ticket adu isam chamba common people singna leina khibani miyoi kharana Messi ga photo kapminana ba lupa lakh tara pina basu yauri bani adubu VIP sing khaktana Lionel Messi gi siraba matam adu kaithokpa taki masida political leaders actor amadi football promoter sing yoromi amasung paisa piraga ticket kakhraba audience singna masibu yengduna laikhi Kolkata ki CM Mamata Banerjee fawna Messi amasung sports ki fans singda mangjaunana apologize tawki matam asida Kolkata da mapung fana irang thorokhi adubu masigi case asi India gi ate atopa city singda pangthokliba event sing adudadi thoklamde yamna mawong tana successful oina pangthokhi ngasigi video asida aikhoina kari maramgi dama Kolkata da pangthokhiba Messi God Tour gi event aduda irang tholakhibano haibadu mayam punna khangminase thorom pangthokhiba mafam adudagi khoisaunarba miyamna thadurokhiba video clip kharagi matangda khangminase amasung khwaidagi maru oribadi aikhoina problem ase karamna solution purakani haiba asini aikhoigi country India se tapna di chawkhalakli masina takpadi aikhoina asigumba achowa event singbo matau karamna singani organize tawgani haibase khangadabani consumer singi right po karamna ngak sengadagi haibase aikhoina khangadabani karigumba adomna problem sing asigi solution khangba pamlagadi video asibu skip tawbigano loiba fawba mideng tabiyo hojik video sigi makha taba point singda lakjage Messi God Tour ase India gi city mari da pangthokadabani masida Kolkata Hyderabad Mumbai amasung New Delhi ni event ase ahanba oina Kolkata da hawgadorami Kolkata football bu yamna pamba nuksijaba lam amani haibase aikhoina khangle Lionel Messi bu amuktang thengnaba haibase mahakpu nuksijaba fansing gi manglan amani adubu masi night mirror gumba thodok ama oirakadoribani amasung asumna tholakibagi maramde Messi lakani haibagi hype ase aduki matik wangkhre amasung mahakki fansing gi wakhalda event ase asuki matik thak wangna pangthokani haina khalubani amasung makhoina khalubasiga changdamnabada masigi event asidi asuki matik thak nembo oikhi hariba hype asida Messi na event asida laklaga thorom asi loisinbada pung ani changani maming leraba miyoi singa interaction tawgani masida Shahrukh Khan yaugani Saurav Ganguly yaugani Chief Minister Mamata Banerjee su yaugani haibagi achoba thajaba hype asina pikhibani adubu masigi manungda hariba khudingma asi amatta thoklamde Lionel Messi na India gi leimaida hekum thaba matamda VIP haiduna khangnaba miyoi kanglop amana mahakpu question masigi photo sida Lionel Messi na mayai dalai VIP kaya amana Messi gi manakta changna bohonari makhoina Messi gi personal security bo thawai kide amasung makhoi masama kaloinana selfie namna basu yamna kan honarame matam asida miyoi khudingmak masagi ta khanaduna makhoi gi photo kapna badu khaktama khanarame karigumba punam asi santi oina chatharamba taragadi miyoi khudingmak Messi ga photo kaminaba interaction tawbagi tanjasu phanglamba yai haibadi organizer singna miyam gi mateng sungsoi soidana pangani haibagi thajaba pigadabani Messi gi pukningda yamna safe oire haina wakhalda khangadaba adu organizer singna tawgadabani Messi na minute kunlom playground da lerame masida miyamna irang torkpa adu mahangna ukhi amasung madugi matungda mahak chatkhi Messi gi fansing amana haikhi madudi luchingba sing amasung actor sing khaktana Messi gi manakta question duna laikhi asumna tawgadaba oiragadi kari maramgi makhoina khoibo mafam asida kauribano aikhoina ticket adu fawwa lising tara nithoi piraga laikhibani adubo aikhoina mahake masak fawba uba phangkhide miyoi kharana asumna haikhi madudi ayakna lising manga piba ticket asi kaklaga isa nupaga loinana Messi khaktamak yengba lakhibani rajniti wala sing asibu yengba lakhiba nate haiduna makhoigi sawningba sing adu phongthoklam police amasung military personnel singsu selfie kapna bohonakhi mafam asida military leibra natragana leitabra haibadudi makhoina tasengna khangde haikhi adubu makhoina hariba sina takpadi security gi damak leplamba miyosing aduna selfie kapna bohonabada mathau yamna chinkhe haiduna makhoi wakhalna khankhi official duty gi damak leidiba miyosing aduso sab manana photo sing kapna bohonarame
ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤꯗꯃꯛ ꯏꯀꯥꯏꯕ ꯐꯥꯎꯖꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕ ꯅꯠꯇꯦ, ꯐꯨꯠꯕꯣꯜꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯔꯩꯕꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯒꯤ ꯋꯥꯈꯜ ꯈꯛꯇꯃꯛ ꯈꯜꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯕꯨ ꯆꯩꯕꯒꯤ ꯄꯣꯁ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯦꯁꯤꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯦꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯅ ꯍꯥꯏꯕ ꯋꯥꯐꯥꯎꯕ ꯇꯥꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯨꯕꯗ ꯃꯦꯁꯤꯒꯤ ꯐꯦꯟꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯐꯝꯅꯕ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯜꯠ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯣꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯆꯥꯗꯤꯡ ꯇꯧꯈꯤꯕ ꯁꯦꯟꯐꯝꯗꯒꯤ ꯍꯦꯟꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯍꯟꯈꯤꯕꯅꯣ? ꯕꯤꯕꯤꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯗ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯚꯦꯟꯠ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯐꯦꯟꯁꯤꯡꯅ ꯃꯦꯁꯤ ꯒꯣ ꯇꯨꯔ ꯏꯚꯦꯟꯠ ꯑꯗꯨꯗ ꯕꯣꯇꯜ ꯑꯃꯁꯨꯡ ꯆꯦꯌꯔ ꯂꯪꯕꯒꯤ ꯄꯥꯎꯅ ꯁꯔꯥ ꯁꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯋꯥꯍꯪꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ? ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯈꯤꯕ ꯃꯤꯌꯥꯝ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ, ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯪꯖꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯜꯀꯇꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ₹10,000 ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯁꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯁꯤ.ꯑꯦꯝ. ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯥꯏꯈꯤ, ꯉꯁꯤ ꯁꯣꯜꯠ ꯁ꯭ꯇꯦꯗꯤꯌꯝꯗ ꯎꯕ ꯐꯪꯈꯤꯕ ꯃꯤꯁꯃꯦꯅꯦꯖꯃꯦꯟꯠꯅ ꯊꯣꯛꯍꯟꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯄ ꯐꯥꯎꯏ꯫ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯁ꯭ꯄꯣꯔꯠ ꯂꯚꯔꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯟ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯃꯁꯨ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯤꯁꯃꯦꯅꯦꯖꯃꯦꯟꯠ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯗꯨꯗꯤ ꯃꯦꯁꯤꯒꯤ ꯏꯚꯦꯟꯠ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇꯁꯨ ꯄꯥꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯏꯚꯦꯟꯠ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯐꯦꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯂꯥꯅꯤꯡꯗ ꯍꯦꯟꯅ ꯐꯕ, ꯚꯤ.ꯑꯥꯏ.ꯄꯤꯒꯤ ꯑꯦꯛꯁꯦꯁ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯑꯃꯁꯨꯡ ꯀ꯭ꯔꯥꯎꯗ ꯃꯦꯅꯦꯖꯃꯦꯟꯠ ꯑꯁꯤ ꯍꯦꯟꯅ ꯐꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯆꯞ ꯃꯥꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯖꯜꯠꯁꯤꯡ ꯐꯪꯅꯕ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯑꯁꯤ ꯇꯁꯦꯡꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯜꯀꯇꯥꯗꯁꯨ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯡꯊꯣꯛꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯒꯤ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯨꯝꯕꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯚꯦꯟꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯂꯤꯋꯨꯗꯀꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯈꯔꯅ ꯃꯦꯁꯤꯒꯤ ꯏꯚꯦꯟꯠ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯄꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯕꯣꯂꯤꯋꯨꯗꯀꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯏꯚꯦꯟꯠ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯗꯕ ꯑꯃ ꯑꯣꯏꯅ ꯐꯦꯟ ꯈꯔꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯥꯔꯥꯗ꯭ꯔꯣ ꯗꯠꯇ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯒ꯭ꯂꯣꯕꯦꯜ ꯐꯨꯠꯕꯣꯜ ꯑꯥꯏꯀꯟꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯟ ꯑꯣꯗꯤꯌꯟꯁꯁꯤꯡꯒ ꯁꯝꯅꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯦꯁꯤ ꯒꯣ ꯇꯨꯔꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯊꯥꯗꯨꯅ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯕꯨ ꯏꯟꯗꯤꯌꯥꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯐꯨꯠꯕꯣꯜ ꯄ꯭ꯔꯃꯣꯇꯔ ꯑꯃꯁꯨꯡ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯧꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯦꯁꯤꯕꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯅꯕ ꯍꯥꯏꯅꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛꯁꯤꯡ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯚꯦꯟꯠ ꯑꯃꯒꯤ ꯄꯣꯁꯇꯔꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯌꯥꯎꯍꯟꯕ ꯃꯇꯝꯗ ꯏꯚꯦꯟꯠ ꯑꯁꯤ ꯀꯅꯥꯅ ꯃꯔꯨꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯏꯟꯇꯔꯣꯒꯦꯁꯟ ꯑꯗꯨ ꯄꯨꯡ 2 ꯁꯥꯡꯈꯤ꯫ ꯀꯟꯇ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯗꯨ ꯐꯦꯟꯁꯤꯡꯗ ꯐꯪꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯐꯦꯟꯁꯤꯡꯗ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯑꯗꯨ ꯔꯤꯐꯟ ꯇꯧꯒꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯐꯥꯖꯤꯜꯂꯒ ꯑꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯐꯒꯠꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯁꯣꯂꯨꯁꯟ ꯑꯗꯨ ꯄꯨꯊꯣꯛꯄ ꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯏꯔꯥꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯄꯨꯒꯗꯕ ꯑꯣꯏꯔꯕꯗꯤ VIP ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯗꯥꯏꯇ ꯑꯁꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜꯐꯤ ꯇꯧꯒꯦ ꯍꯣꯠꯅꯈꯤꯕ VIP ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯐꯥꯖꯤꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯍꯥꯛꯅꯁꯨ ꯍꯥꯏꯖꯈꯤꯕ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ VIP ꯀꯜꯆꯔ, ꯕꯦꯗ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯁꯨꯡ ꯁꯤꯚꯤꯛ ꯁꯦꯟꯁ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕ ꯑꯍꯨꯝ ꯑꯁꯤꯕꯨ ꯑꯦꯛꯁꯄꯣꯖ ꯇꯧꯍꯟꯈꯤ꯫ VIP ꯀꯜꯆꯔꯅ ꯃꯔꯨꯑꯣꯏꯅ ꯋꯥꯍꯜꯂꯤꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯣꯛꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯥꯡꯖꯕ ꯄꯤꯔꯤꯕ ꯑꯃꯗꯤ ꯇꯣꯡꯖꯕ ꯑꯣꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯒꯤ ꯆꯤꯌꯔꯁꯤꯡ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯦꯁꯤꯒꯤ ꯇꯤꯝꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯇꯥꯟꯖꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯦꯁꯤ ꯀꯧꯔꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅ ꯀꯜꯀꯇꯥꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯍꯪꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯕꯨ ꯅꯣꯛꯅꯔꯤꯕ ꯑꯁꯤ ꯇꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ VIP ꯀꯜꯆꯔ ꯑꯁꯤ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯂꯣ ꯁꯦꯝꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯋꯥꯡꯈꯠꯍꯟꯕ ꯃꯊꯧ ꯇꯥꯏ꯫